ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯥꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯈꯨꯠ ꯃꯀꯛ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤꯁꯤ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯕꯤꯛꯇꯔꯒ ꯃꯃꯥꯟꯅꯕꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯤꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯣꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯄꯨꯊꯔꯒ ꯅꯥꯟꯊꯈꯤ꯫ ꯀꯣꯝ ꯑꯗꯨꯗ ꯅꯥꯟꯊꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯀꯠꯅꯕ ꯌꯥꯝꯅ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯐꯨꯀꯠꯄꯗꯤ ꯄꯥꯛ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯗ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯀꯥꯈꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯔꯒ ꯌꯥꯟꯕꯒꯨꯝ ꯆꯤꯡꯊꯕꯒꯨꯝ ꯀꯟꯅ ꯇꯧꯔꯛꯂꯤ꯫ ꯀꯟꯅꯁꯨ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯔꯤ꯫ ꯂꯥꯎꯏ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯀꯔꯤꯃꯠꯇ ꯇꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯗꯒꯤ ꯀꯜꯂꯕ ꯁꯍꯨꯝ ꯀꯌꯥ ꯑꯃꯗꯤ ꯂꯥꯛꯂꯤ꯫ ꯕꯤꯛꯇꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ "ꯃꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯌꯧꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯎꯖꯕ, ꯑꯩꯈꯣꯏꯅ ꯀꯧꯖꯕ ꯀꯅꯥꯁꯨ ꯇꯥꯕꯤꯗ꯭ꯔꯦ." ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯅ ꯀꯞꯁꯨ ꯀꯞꯂꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯍꯦꯟꯈꯤꯕꯅꯔ ꯈꯪꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯃꯥꯜꯂꯛꯇꯨꯅ ꯀꯣꯝ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯃꯥꯟꯅꯕ ꯃꯔꯤ, ꯕꯤꯔꯦꯟ ꯈꯣꯏ, ꯅꯥꯎꯆꯥ ꯈꯣꯏ, ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯂꯥꯛꯏ, ꯀꯧꯔꯒ ꯂꯥꯛꯏ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ, ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯕꯤꯛꯇꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯀꯧꯔꯒ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯛꯂꯤ꯫ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯀꯧꯔꯒ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ, ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯀꯛꯂꯒ ꯊꯜꯂꯝꯈꯤꯕ ꯃꯐꯝ ꯑꯗꯣ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯀꯟꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯃꯔꯤ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ꯫ "ꯑꯦ, ꯀꯔꯤ ꯈꯣꯟꯖꯦꯜ ꯍꯧꯖꯤꯛꯀꯤꯗꯨꯗꯤ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯏ꯫ ꯀꯤꯕꯅꯗꯤ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯟꯅ ꯀꯞꯂꯛꯄ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯍꯧꯖꯤꯛꯇꯤ ꯅꯥꯉꯟ ꯑꯣꯟꯁꯤꯟꯅꯔꯒ ꯄꯨꯟꯅ ꯉꯥꯟꯅꯔꯒ ꯃꯥꯏꯀꯩ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯄꯥꯈꯠꯄ ꯑꯀꯤꯕ ꯑꯃꯅꯤꯗꯤ ꯀꯞꯄꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯅꯥꯎꯆꯥꯁꯨ ꯀꯥ ꯍꯦꯟꯅ ꯀꯤꯒꯟꯕ, ꯀꯥ ꯍꯦꯟꯅ ꯄꯥꯈꯠꯀꯟꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯁꯨ ꯀꯞꯂꯛꯏ꯫ ꯕꯤꯔꯦꯟꯅ ꯊꯦꯝꯖꯤꯜꯂꯤ꯫ "ꯉꯥꯏꯈꯣ, ꯀꯩꯁꯨꯝ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯔꯤ ꯆꯞ ꯃꯥꯟꯅꯔꯒ ꯆꯠꯁꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯍꯧꯖꯤꯛ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯃꯥꯡꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯐꯠꯇꯨꯅꯒ ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯐꯪꯅꯕ ꯊꯤꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯆꯞ ꯃꯥꯟꯅꯔꯒ ꯇꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯇꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯍꯨꯝ ꯑꯃꯅ ꯃꯈꯣꯏꯕꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯏ ꯃꯔꯤ ꯆꯠꯂꯤꯕꯗꯣ ꯈꯔ ꯐꯤꯡꯅ ꯈꯔ ꯊꯨꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯇꯥꯔꯤꯕ ꯀꯣꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯀꯣꯝ ꯃꯅꯨꯡꯗꯨꯗ ꯇꯥꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯄꯥꯈꯠꯄꯅ ꯑꯃꯨꯛꯇ ꯑꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯅꯥꯎꯆꯥꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯟꯊꯔꯛꯏ꯫ ꯅꯥꯎꯆꯥꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯕꯤꯔꯦꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯅꯥꯎꯆꯥꯕꯨ ꯂꯥꯏꯀꯟꯅꯔꯛꯏ꯫ ꯅꯥꯎꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯥꯎꯆꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯥꯎꯆꯥꯕꯨ ꯂꯦꯡꯍꯜꯂꯦ꯫ ꯃꯀꯣꯛ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯒꯗꯕꯁꯨ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯅꯤ? ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯒꯦ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯦꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ "ꯉꯥꯏꯈꯣ, ꯆꯦꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯜꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ" ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯕꯤꯔꯦꯟꯁꯨ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯐꯩ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯃꯍꯥꯛꯅ ꯐꯖꯅ ꯐꯥꯊꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯣꯜꯂꯗꯨꯅ ꯕꯤꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ, ꯀꯅꯥꯅꯣ ꯅꯍꯥꯛꯄꯨ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫
ꯑꯩꯈꯣꯏꯗ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯀꯣꯝ ꯑꯁꯤꯗ ꯁꯤꯔꯤꯕꯔ ꯍꯤꯡꯂꯤꯕꯔ ꯈꯪꯗ꯭ꯔꯦ, ꯇꯥꯔꯒ ꯂꯩꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯉꯁꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯍꯟꯕꯤꯔꯤꯕꯅꯣ? ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯆꯥ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤꯕꯒꯦ? ꯅꯆꯥ ꯅꯅꯥꯏꯗ ꯑꯃꯨꯛꯀ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯐꯖꯅ ꯈꯨꯔꯨꯝꯖꯔꯒ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯣ? ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯁꯤꯡꯅꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯑꯩꯕꯨ ꯈꯨꯔꯨꯝꯗꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯄꯨꯖꯥ ꯀꯠꯇꯕꯅꯣ? ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨꯝ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯉꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯒ ꯋꯥ ꯉꯥꯡꯉꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯑꯩꯅ ꯈꯔ ꯑꯋꯥꯕ ꯇꯥꯍꯟꯕꯅꯤ꯫ ꯅꯈꯣꯏꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ, ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯤꯡꯅꯔꯕꯗꯤ ꯅꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯃꯁꯤ ꯈꯪꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛꯀ ꯆꯩꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯔꯦꯟꯅ ꯐꯖꯅ ꯍꯥꯏꯖꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯨꯔꯕꯁꯨ ꯄꯪꯂꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯕꯤꯔꯦꯟꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯔꯒ ꯂꯩꯍꯧꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯔꯤ ꯈꯨꯝꯒꯅꯤ? ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯍꯥꯏꯖꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯆꯩꯔꯛꯈꯤ꯫ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤꯒꯤꯗꯃꯛꯇꯗꯤ ꯅꯈꯣꯏ ꯋꯥꯕ꯭ꯔꯥ? ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯈꯤꯕꯅꯣ? ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏꯗꯤ ꯈꯪꯗꯕ꯭ꯔꯥ? ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯑꯩꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯤꯍꯜꯂꯦ, ꯃꯈꯣꯏꯕꯨ ꯑꯩꯅ ꯋꯥꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯁꯨ ꯊꯣꯔꯛꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯞꯂꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯋꯥ ꯍꯥꯏꯖꯕꯁꯦ ꯅꯍꯥꯛꯅ ꯇꯥꯔꯕꯅꯤꯅ ꯅꯉꯣꯟꯗ ꯉꯁꯤ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯒꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯍꯤꯡꯍꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯕꯤꯔꯦꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ, ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯃꯇꯦꯡꯅꯣ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯤꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯁꯛꯇꯤ ꯎꯗꯕ, ꯈꯣꯟꯖꯦꯜ ꯈꯛꯇ ꯇꯥꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯦꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯎ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯐꯖꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯕꯤꯔꯦꯟꯅ ꯍꯥꯏꯖꯕ ꯇꯥꯕꯤꯕꯗꯒꯤ ꯃꯍꯥꯛ ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯔꯦꯟꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯅ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯂꯦ꯫ ꯃꯍꯥꯛ ꯃꯧ ꯅꯍꯥ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗ ꯅꯤꯡꯕ ꯀꯥꯏꯕ, ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯂꯨ ꯑꯅꯤ ꯑꯗꯨꯗꯒꯤꯁꯨ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯕꯤꯔꯦꯟꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯕꯤꯔꯦꯟꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯁꯦ ꯇꯥꯔꯒ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯅꯥꯎꯆꯥꯁꯨ ꯋꯥꯟꯊꯔꯒ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯅ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯑꯩꯈꯣꯏ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯖꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯐꯖꯅ ꯈꯨꯔꯨꯝꯖꯔꯒ ꯃꯧ ꯅꯍꯥꯗꯨꯗ ꯍꯥꯏꯖꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯧ ꯅꯍꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯤꯕꯗꯨ ꯇꯥꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯥꯎꯆꯥꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯦ꯫ ꯀꯣꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯂꯧꯈꯠꯄꯤꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯅꯥꯎꯆꯥꯒꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯈꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯉꯛꯏ, ꯄꯥꯈꯠꯄꯁꯨ ꯄꯥꯈꯠꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯈꯠꯂꯤꯕ ꯑꯀꯤꯕꯗꯣ ꯕꯤꯔꯦꯟꯅ ꯐꯖꯅ ꯐꯥꯊꯕꯤꯔꯦ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯐꯖꯅ ꯍꯪꯂꯦ꯫
ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯗ ꯂꯤꯕꯤꯔꯣ, ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯍꯥꯟꯅ ꯇꯥꯔꯕ꯭ꯔꯥ? ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯈꯨꯟ ꯀꯛꯊꯣꯛꯏ ꯍꯥꯏꯅꯕꯗꯣ ꯑꯩꯅꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯖꯗ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯔꯒ ꯋꯥ ꯉꯥꯡꯈꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯤꯡꯉꯝꯗꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯑꯩꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯇꯝꯊꯤꯔꯕ ꯃꯈꯣꯏ ꯑꯍꯨꯝꯅꯅꯤ ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯁꯤꯕꯨ ꯃꯀꯛ ꯃꯀꯛ ꯊꯣꯛꯅ ꯀꯛꯂꯒ ꯍꯥꯠꯂꯝꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯈꯨꯠ ꯃꯀꯛ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯄꯣꯂꯣꯏꯈꯤꯗꯕ꯫ ꯃꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯈꯨꯠ ꯃꯀꯛ ꯑꯅꯤꯁꯤꯅꯅꯤ ꯑꯩꯅ ꯉꯁꯤ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤ ꯄꯦꯟꯗꯕ ꯊꯋꯥꯏ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ, ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯂꯥꯛꯅꯔꯤꯕ꯫ ꯅꯤꯡꯉꯝꯗꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯆꯤꯡꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ, ꯂꯥꯟꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅꯗꯤ ꯉꯁꯤ ꯑꯩꯅ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯄꯥꯏꯔꯤ꯫ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯊꯝꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅꯗꯤ ꯉꯥꯎꯔꯦ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯅꯤꯡꯉꯤ, ꯆꯠꯄꯗꯤ ꯐꯪꯗꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯉꯁꯤꯁꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯛꯂꯒ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯃꯈꯣꯏ ꯇꯔꯨꯛꯇ ꯋꯥꯀꯠꯂꯛꯏ꯫ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯄꯦꯟꯗꯗꯅ ꯋꯥꯀꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯂꯣꯏꯅ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯅꯧꯆꯥꯗꯤ ꯍꯥꯟꯅꯅ ꯄꯤ ꯅꯧꯒꯟꯕ, ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯕ ꯌꯥꯗꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ, ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯣ ꯊꯤꯀꯥ ꯇꯧꯕꯅꯦ, ꯐꯠꯇꯕ ꯃꯈꯣꯏ ꯑꯍꯨꯝꯒ ꯊꯤꯀꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯕꯅꯦ꯫ ꯍꯧꯖꯤꯛ ꯐꯠꯇꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯄꯥꯏꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯈꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛꯇꯪ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯐꯥꯔꯒ ꯄꯨꯔꯛꯎ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ꯫ ꯑꯩꯗꯤ ꯆꯤꯡꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕ ꯊꯋꯥꯏ ꯑꯁꯤꯅꯗꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯉꯥꯎꯔꯒ ꯍꯤꯡꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯊꯝꯂꯦ꯫ ꯅꯣꯡꯃ ꯅꯈꯣꯏꯅ ꯆꯠꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛꯇ ꯎꯅꯔꯛꯎ꯫ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯔꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯅꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯒ ꯉꯁꯤꯒꯤ ꯑꯆꯨꯝꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯈꯪꯅꯕ ꯅꯈꯣꯏꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯟꯅꯤꯡꯉꯤ꯫ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯇ ꯇꯥꯍꯜꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅ ꯊꯧꯁꯥꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ꯫ ꯕꯤꯔꯦꯟꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯖꯅ ꯊꯥꯖꯕ ꯄꯤꯔꯦ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪꯒ ꯂꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯗꯣ ꯁꯦꯡꯅ ꯑꯆꯨꯝꯕ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯍꯪꯂꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯄꯨꯟꯅ ꯂꯤꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯏ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯤꯀꯥꯒꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯨ ꯀꯌꯥ ꯊꯛꯂꯝꯗꯦ꯫ ꯊꯛꯂꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄꯅꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒ ꯊꯕꯛ ꯍꯦꯛ ꯄꯥꯈꯤꯕꯗꯒꯤ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯥꯔꯒ ꯌꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯔ ꯆꯩꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯑꯩꯒ ꯃꯔꯩ ꯌꯦꯠꯅꯕ, ꯁꯥꯎꯅꯕ ꯈꯔꯗꯤ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯍꯩꯗꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯥꯝꯅ ꯑꯩꯅ ꯍꯩꯅꯈꯤꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯗꯅꯕ ꯊꯕꯛꯇꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯩ, ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯎꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ
ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥ ꯐꯪꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯨ ꯇꯞ ꯇꯥꯅ ꯄꯤꯊꯛꯈꯤ ꯊꯕꯛ ꯁꯨꯐꯝꯗ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯤꯉꯩ ꯃꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯃꯨꯛꯇ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯂꯧꯕ ꯆꯠꯂꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯐꯥꯔꯒ ꯁꯤꯡ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄꯤꯈꯤ, ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯁꯨ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯄꯔꯛꯄ ꯊꯥꯡ ꯑꯃꯅꯁꯨ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝꯗ ꯇꯥꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯍꯜꯂꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯄ ꯇꯥꯍꯟꯈꯤ꯫ ꯄꯨꯂꯤꯁ ꯀꯧꯔꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯊꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯁꯤꯅ ꯆꯤꯡ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯁꯨ ꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯃꯍꯥꯛꯀꯤꯗꯃꯛ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯊꯝꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯅꯈꯣꯏ ꯇꯔꯨꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯃꯈꯣꯏ ꯇꯔꯨꯛꯇ ꯋꯥꯀꯠꯂꯛꯏ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯤꯀꯨꯞꯇꯒꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯄꯣꯂꯣꯏꯔꯒ ꯂꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯤꯕ ꯐꯪꯈꯤꯗꯕ ꯈꯨꯠ ꯃꯀꯛ ꯑꯅꯤꯁꯤꯅꯅꯤ ꯍꯧꯖꯤꯛ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯗꯤꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ꯫ ꯅꯈꯣꯏ ꯇꯔꯨꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯉꯨ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫